Java kusum, rosemary, jasmine, atar gulab amadi aprajita hariba lay makhalsing asida samda kanaba piba, amino acid, antioxidant amadi tongan-tongan ba vitamin makhalsing yawbana laysing asidagi semba thaw natraga isingda futtuna mahi adu taybana samda kanaba yamna pi haina akhang ahisingi report amana hairi. Report asina hai Java kusumgi laina amadi manada vitamin C amasung amino acid ke chang wangna yawba bioactive compound yawi. Hariba compound asina samfana lehiliba keratin hariba protein makhal ase putokpada chawna mateng pangi. Maramaduna Java kusumgi thaw natraga Java kusum putuna mahi taybana samwal hanbatan natana hauba ngamdana leiba samsing hauhanbada mateng pangi. Rosemary lay amadi manada scalp haraga igi ichal yohanba ngamba antioxidant amadi anti-inflammatory compound sing yawi. Maramaduna rosemary thaw taybana scalp ta igi khongjal hengat handana samgi follicle ta yamna laina nutrient yohanba ngamdana matam chadana sam genba fahanbaga loinana sam hawudhatli. Jasmine gi essential oil da antimicrobial amadi moisturizer ki magun yawbana thaw asitay bada samda paktuna lehawba chemical sing kokhanba ngami. Atar gulab ki laina da mahosana estrogen gi magun yawbada natana vitamin A, C, E amadi antioxidant yawi. Maramaduna rose oil sizinabana scalp da pH ke chang balance tawduna thambada natana samkhongda thaw hena thokpa amadi lupaw leiba handahali haina akhang ahi singi report asina makhatari.